Tengnopal District ke Machi Police Station akonba ke tuisan khul manakta laiba chayet na Lam-Amagi Wahouda maring Kanglup Mashel Khut Thokanabada Meeoi tararom Asok Apan Nangkhre Hairi Impact News na fangba pauda tuison khul manakta laiba Lam-Khre khunbi tuison amasong khunbi khunjauna makoigi lamni haina claim tawduna lakhi nakalamaromda laiching khunman laiching khulen kangsan amasong maipau khulgi khunbu sing na su makoigi ni haina matam kayagi mamangdagi claim tawduna lakhibani hairi ngarang ayuk nakalamagi masing yamlaban nupi nupa kaya gari kaya tongduna chayet nariba mafam aduda lakhi hairi Meeoi sing aduna hanadagi chayet nariba mafam aduda changsilake tawbadagi atopa khul sing yamlaban nupi nupa kaya amaso changsinduna wari sanaki paw adu fangbadagi Machi Police ki kangbu amaso mafam aduda changsilaktuna nakalanigi marakta pamdaba thokdok thoktana ba hotnakhi adubu nakalanigi marakta ningai sangdana ba thorakpadagi chaw Khut Thokanabada Hairi Khut Thokanabada nakal animakta nauri maru amadi nungna chingbana panbadagi Meeoi tararom Asok Apan Nangkhre mafam aduda police yauna palel da laiba 26 sector AR gi personnel sing yauna ahenba force changsinduna irang adu laksin ki Hairi amaromda Tengnopal District Administration gi tuinem tuisan kangsang laiching maipau laiching khuman amasung khunbi village da CRPC gi section 144 gi makhada mi manga natraga manga dagi hena punba mi sokpa amasung sihanba yaba khutlai puduna chatpasu yaroi haina athingba thamkhre